ꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕ ꯃꯔꯝ ꯃꯣꯛꯄ ꯅꯨꯔꯥ ꯃꯥꯟꯕ ꯂꯝꯕꯦꯇ꯭ꯔꯤꯗꯣ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯃꯥꯕꯣ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗ꯭ꯔꯤꯅꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦꯅꯦ ꯅꯦꯅꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯊꯣꯛꯑꯕ ꯑꯃ ꯇꯧꯗꯅ ꯂꯩꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯁꯜꯂꯛꯑꯅꯤꯅꯦ ꯅꯦꯅꯦ ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨꯗ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗ ꯇꯣꯞ 10ꯒꯤ ꯃꯊꯪꯗꯨꯅꯤ ꯍꯥꯠꯂꯒꯦꯅ ꯏꯁꯤꯡꯗ ꯂꯪꯗꯕꯗ ꯉꯥ ꯑꯃ ꯐꯥꯔ ꯀꯥꯈꯠꯂꯛꯑꯦ ꯑꯗꯨꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯅꯦꯅꯦ ꯉꯥꯟꯕ ꯃꯥꯕꯨꯗꯤ ꯁꯨꯛꯁꯤ ꯁꯤꯔꯣꯏꯗꯕ ꯑꯉꯥꯡꯅꯤ ꯈꯪꯉꯤ ꯑꯗꯨꯗ ꯃꯥꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯍꯦꯛ ꯇꯧꯔꯨꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯤꯅꯦ ꯆꯣꯞ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯏ ꯃꯝꯁꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯃꯥꯕꯨ ꯑꯝꯇ ꯊꯤꯍꯧꯔꯨꯆꯣ ꯏꯕꯨꯡꯉꯣ ꯆꯠꯂꯣ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂ ꯊꯤꯔꯒꯦ ꯅꯦꯅꯦ ꯑꯦ ꯆꯥꯛꯅ ꯃꯔꯣꯟ ꯑꯃ ꯌꯥꯗ꯭ꯔꯤꯕ ꯇꯨꯝꯕꯅ ꯃꯔꯣꯟ ꯑꯃ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯉꯁꯥꯏꯗꯩ ꯀꯩꯅꯣꯝ ꯄꯥꯏꯗ꯭ꯔꯒꯗꯤ ꯆꯥꯕ ꯊꯛꯄ ꯆꯪꯉꯣꯏꯗꯣꯔꯤꯁꯦ ꯀꯩꯅꯣ ꯁꯨꯝ ꯊꯦꯡꯉꯀꯥꯟꯁꯤꯗ ꯍꯨꯏ ꯑꯁꯨꯝ ꯈꯣꯡꯉꯤꯁꯤꯕꯣ ꯇꯣꯁ ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯈꯣꯏꯅꯦꯗꯣ ꯍꯌꯦꯡ ꯃꯇꯝ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯌꯦꯕ ꯐꯅꯦꯛ ꯊꯤꯔꯨꯕꯅ ꯊꯤꯟꯕ ꯆꯠꯀꯦ ꯇꯧꯕꯅꯤꯗ ꯅꯪ ꯕꯦꯇ꯭ꯔꯤ ꯄꯨꯟꯗ꯭ꯔꯣ ꯉꯁꯤ ꯄꯨꯟꯗꯦ ꯍꯩ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯨꯝꯕꯣꯛꯇ ꯊꯤꯟꯕꯤꯔꯨ ꯂꯥꯛꯑꯣ ꯑꯩ ꯑꯋꯥꯃꯟ ꯇꯧꯖꯒꯦ ꯁꯤ ꯃꯩꯔꯥ ꯂꯩꯔꯦꯅꯦ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯄꯨꯂꯞ ꯄꯩꯔ ꯂꯩꯔꯦꯅꯦ ꯉꯁꯤꯗꯤ ꯁꯤꯗꯤ ꯈꯔ ꯉꯥꯎꯔꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯩ ꯀꯤꯔꯦ ꯂꯧꯔꯦ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯎꯔꯗꯤ ꯋꯥꯊꯣꯛ ꯇꯥꯔꯤ ꯑꯩꯈꯣꯏꯅꯤ ꯄꯨꯔ ꯆꯠꯈ꯭ꯔꯁꯤ ꯂꯣ ꯉꯥꯏꯈꯣ ꯏꯌꯥꯝꯕ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯇꯧꯗꯅꯕꯅꯦ ꯂꯥꯛꯎꯀꯣ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯂꯣꯏ ꯄꯨꯡꯈ꯭ꯔꯖꯥꯠꯂꯣ ꯁꯦ ꯄꯥꯏꯌꯣ ꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯥꯔꯁꯤ ꯑꯗꯨꯒꯅꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯗꯅꯕꯅꯦ ꯇꯧꯁꯤ ꯇꯨꯝ ꯂꯩꯈ꯭ꯔꯖꯥꯠꯂꯣ ꯃꯣꯏꯕꯨ ꯅꯨꯄꯤ ꯁꯥꯗꯣꯏꯅꯤ ꯂꯥꯛꯎꯀꯣ ꯂꯥꯛꯑꯣ ꯂꯩꯀꯥꯏꯁꯦ ꯀꯅꯥ ꯀꯅꯥ ꯐꯥꯎꯕ ꯂꯩꯒꯦ ꯑꯩ ꯌꯨꯝꯕꯨꯛ ꯊꯤꯟꯕꯤꯔꯨ ꯂꯥꯛꯑꯣ ꯃꯥꯜꯂꯕ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯂꯨꯄꯥ 100 ꯑꯃ ꯍꯥꯞꯀꯦ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯂꯣꯏ ꯊꯣꯛꯂꯛꯎꯅꯦ ꯂꯣꯏ ꯄꯨꯡꯈ꯭ꯔꯖꯥꯠꯂꯣ ꯍꯦ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯄꯪꯀꯧꯗ ꯀꯧꯔꯤꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦꯅꯦ ꯐꯥꯏꯟꯗꯣ ꯄꯤꯔꯛꯑꯣ ꯅꯃꯥꯏꯗꯣ ꯁꯨꯝ ꯂꯩꯊꯣꯛꯑꯣ ꯏꯪ ꯉꯥꯎ ꯉꯥꯎꯁꯤꯟꯅꯔꯗꯅ ꯍꯪꯉꯣꯏ ꯆꯣꯡꯉꯨ ꯆꯣꯡꯉꯣ ꯁꯦꯟꯗꯣ ꯄꯤꯔꯛꯎꯅꯦ ꯍꯪꯉꯣꯏ ꯆꯣꯡꯉꯣ ꯑꯗꯨꯗꯤ ꯈꯤꯇꯪ ꯌꯥꯝꯃꯟꯗ꯭ꯔꯣ ꯆꯣꯡꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯪꯉꯣꯏ ꯆꯣꯡꯉꯣ ꯃꯁꯛꯅꯦꯅ ꯍꯪꯉꯣꯏ ꯑꯅꯥꯕ ꯍꯦꯛ ꯃꯥꯜꯂꯁꯤ ꯌꯦꯡꯉꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯄ ꯌꯥꯔꯣꯏꯀꯣ ꯆꯠꯂꯣ ꯅꯃꯥꯅ ꯊꯤꯍꯧꯔꯕꯅꯤ ꯅꯪ ꯑꯁ ꯁꯤꯗꯤ ꯄꯤꯔꯒ ꯁꯤꯖꯤꯟꯅꯗꯤ ꯌꯥꯔ ꯁꯤꯗ ꯐꯅꯦꯛ ꯊꯝꯃꯝꯕꯗꯨꯕꯨ ꯁꯤꯗꯅꯤꯗ ꯀꯅꯥꯅ ꯂꯧꯒꯖꯥꯠꯅꯣꯅꯦ ꯄꯥꯕꯨꯡ ꯑꯩ ꯁꯤꯗ ꯐꯅꯦꯛ ꯊꯝꯃꯝꯕꯅꯤ ꯎꯕ꯭ꯔꯣ ꯀꯔꯝꯕ ꯐꯅꯦꯛꯅꯣꯅꯦ ꯉꯔꯥꯡ ꯏꯅꯦ ꯄꯤꯁꯛꯅ ꯂꯩꯒꯦꯅ ꯀꯛꯑꯒ ꯌꯦꯡꯅꯔꯝꯕꯅꯦꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯨꯃꯤꯠ ꯐꯠꯇꯦꯅ ꯍꯌꯦꯡ ꯂꯧꯑꯣꯅ ꯑꯩꯅ ꯁꯦ ꯊꯝꯃꯝꯕꯅꯦꯕ ꯀꯥꯎꯗꯅ ꯂꯧꯁꯜꯍꯧꯗ꯭ꯔꯦꯕ ꯀꯥꯎꯔꯦꯕ ꯍꯣꯏ ꯍꯨꯒ꯭ꯔꯦ
ꯍꯨꯔꯥꯟꯕꯗꯗꯤꯅꯦ ꯅꯨꯃꯤꯠ ꯐꯠꯇꯕ ꯍꯥꯏꯗꯣ ꯂꯩꯇꯝꯅꯤ ꯑꯩꯕꯨ ꯏꯕꯦꯝꯃ ꯄꯥꯅ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯅꯄꯣꯟ ꯅꯆꯩ ꯃꯌꯥꯝ ꯆꯠꯂꯨ ꯍꯥꯏꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯍꯣꯏ ꯈꯨꯟꯁꯤꯗꯅꯦ ꯍꯨꯔꯥꯟꯕꯁꯦ ꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯀꯩꯀꯥꯟꯗꯕ ꯅꯪꯁꯤꯅ ꯍꯦꯛ ꯇꯧꯕꯁꯤꯃ ꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯄꯥꯕꯣ ꯃꯣꯏꯅ ꯁꯣꯏꯗꯅ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦꯀꯣ ꯍꯪꯉꯨꯔꯅꯨ ꯀꯣ ꯍꯩꯁꯤꯡꯈ꯭ꯔꯕ ꯍꯨꯔꯥꯕ ꯉꯥꯛꯇꯅꯤ ꯍꯦꯛ ꯍꯪꯉꯨꯕꯗ ꯊꯥ 3 ꯖꯦꯜ ꯂꯨꯄꯥ 50,000 ꯐꯥꯏꯟ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯍꯦꯔꯥ ꯑꯩꯉꯣꯟꯗꯗꯤ ꯃꯣꯏꯅ ꯀꯪꯉꯝ ꯌꯥꯄꯣꯠꯇꯦꯗ ꯑꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯀꯔꯤꯅꯣꯅꯦ ꯍꯦ ꯃꯁꯤꯕꯨ ꯍꯪꯉꯨꯔꯅꯨ ꯍꯥꯏꯔꯃꯛꯇꯗ ꯃꯁꯤꯗꯤ ꯏꯅꯦ ꯑꯣ ꯃꯥꯃꯥ ꯏꯅꯦ ꯂꯩꯕ꯭ꯔꯣ ꯀꯅꯥꯅꯣꯅꯦ ꯍꯩꯃ ꯕꯦꯝꯃ ꯐꯖꯕꯤ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯎ ꯂꯥꯛꯑꯣ ꯅꯠꯇꯦ ꯅꯪꯕꯨ ꯊꯥꯡ ꯇꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯥꯛꯑꯣ ꯌꯦꯡꯉꯣ ꯅꯪꯕꯨ ꯊꯥꯡ ꯇꯝꯒꯦ ꯍꯥꯏꯔꯤꯔꯅꯦ ꯇꯝꯒꯗꯕꯅꯤ ꯏꯕꯦꯝꯃ ꯇꯝꯒꯗꯕꯅꯤ ꯅꯨꯄꯤ ꯂꯩꯇꯦ ꯅꯨꯄꯥ ꯂꯩꯇꯦ ꯁꯦ ꯏꯁꯥ ꯀꯟꯖꯅꯕ ꯊꯥꯡ ꯇꯝꯒꯗꯕ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯔꯕꯅꯤ ꯏꯕꯦꯝꯃ ꯌꯦꯡꯉꯣ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯑꯦ ꯍꯥ ꯂꯧꯕꯨꯛꯇ ꯁꯤꯅ ꯐꯪꯉꯦ ꯆꯤꯡꯌꯥꯗ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯆꯦꯛꯁꯟꯗꯕ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯐꯝꯃꯨ ꯑꯁ ꯏꯅꯦ ꯊꯥꯡ ꯇꯝꯕꯒꯤ ꯅꯠꯇꯤꯌꯦ ꯏꯅꯦ ꯍꯣꯏꯗ ꯏꯝꯐꯥꯜꯗꯒꯤ ꯍꯨꯔꯥꯟꯕ ꯃꯤ ꯌꯣꯛꯏꯗꯥꯏꯅꯦ ꯑꯗꯨꯝꯇ ꯀꯧꯊꯣꯛꯄꯤꯔꯣ ꯍꯩꯃ ꯀꯔꯤ ꯇꯧꯅꯔꯒꯦ ꯅꯕꯥꯅꯤꯕꯣ ꯏꯅꯦ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯃꯥꯅ ꯑꯩꯒꯤ ꯐꯅꯦꯛ ꯍꯨꯔꯥꯟꯈ꯭ꯔꯦ ꯏꯁ ꯏꯃꯥꯏ ꯄꯦꯝꯃ ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯠꯇꯦ ꯏꯃꯨꯡꯗ ꯆꯪꯉꯒ ꯅꯪꯒꯤ ꯐꯅꯦꯛ ꯍꯨꯔꯥꯟꯅꯤꯗꯣꯅ ꯍꯨꯔꯥꯜꯂꯤꯗꯨꯕꯨ ꯃꯥꯕꯨ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥꯏꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯨꯝꯕꯗ ꯊꯣꯡꯒ ꯑꯝꯇ ꯂꯣꯟꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯀꯩꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯗꯤ ꯇꯨꯝꯕꯗ ꯊꯣꯡ ꯂꯣꯜꯂꯦ ꯍꯨꯔꯥꯜꯂꯤꯗꯤ ꯃꯥꯡꯒꯣꯟꯗꯒꯤꯅꯦ ꯑꯣ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯔ ꯐꯩꯗꯅ ꯑꯦ ꯀꯩꯅꯣ ꯏꯅꯦ ꯍꯨꯔꯥꯟꯕꯕꯨ ꯈꯔ ꯐꯩ ꯍꯥꯏꯁꯤꯕꯣ ꯏꯅꯦ ꯂꯣꯠꯁꯟꯒꯦꯒꯗꯤ ꯈꯟꯕꯤꯔꯛꯀꯅꯨꯀꯣ ꯍꯨꯔꯥꯟꯕꯗꯣ ꯈꯔ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯛꯎ 이베마 영어이 이네와 하이게 낭나네 ꯉꯥꯟꯕꯁꯦ ꯀꯅꯥꯅꯣꯁꯦ ꯈꯪꯗ꯭ꯔꯦ 이베마 ꯃꯈꯣꯏ 이몽도 पैसा ꯌꯥꯝ ꯄꯥꯏꯕ 이몽ꯅꯤꯅꯦ 마나네 ꯅꯪꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯐꯅꯦꯛꯇꯨꯗꯤ ꯂꯧꯔꯝꯃꯣꯏꯍꯦ 이베마 이네 पैसा फना पाइरसु ꯑꯩ ꯂꯧꯕ ꯐꯪꯉꯔꯣꯏꯗꯅ ꯑꯩꯒꯤ ꯐꯅꯦꯛꯇꯣ 마나 후란ꯕ ꯑꯣꯏꯔꯝꯃꯗꯤꯐꯔꯦ ꯅꯪ나네 ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯃꯁꯥ 우ꯅꯔꯒ ꯉꯥꯡꯅꯔꯣ 이네 ꯀꯧꯊꯣꯛꯀꯦ 이bungo ꯉꯥꯟꯕ 네네 lao ꯊꯣꯛꯂꯛꯑꯣ 이네 와 하게 lao kaya gina 또 파자비 nang layro ꯅꯪꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯐꯅꯦꯛꯇꯣ ꯂꯧꯒꯦꯅ ꯂꯥꯛꯏꯅꯤ kayno hajibo aidi nang phaning logdina ꯅꯪ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯂꯦꯞꯄꯝꯃꯤꯗꯨꯗꯤ adudi nenena betri thi zone la 마니 이베마 아이나네 ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯗꯣ ꯊꯤꯔꯨꯆꯣꯗꯅ ꯊꯥꯈꯤꯕꯅꯤ ꯑꯣ ꯕꯦꯇ꯭ꯔꯤ 3 ꯂꯥꯛꯄꯗ ꯆꯥꯟꯁ ꯂꯧꯔꯒ ꯐꯅꯦꯛꯇꯣ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ 파자비 ai ta seng logdabni ꯑꯩ ꯂꯣꯏ ꯈꯪꯉꯦ ꯅꯣꯏꯅ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯂꯨꯄꯥ 50,000 ꯐꯥꯏꯟ ꯊꯥ 3 ꯖꯦꯜ ꯒ ꯍꯥꯏꯖꯜꯂꯒ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕꯗꯣ ꯌꯥꯔꯣꯏ ꯅꯪ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯌꯥꯗꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯥ ꯍꯥ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯗꯤꯅꯦ ꯅꯣꯏ ꯑꯥꯒꯤ ꯂꯝꯆꯠꯇꯣ ꯆꯠꯇꯕ ꯇꯥꯕ ꯐꯅꯦꯛꯇꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯨꯕꯩ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯅꯋꯣꯡꯗꯣ ꯑꯩꯅ ꯇꯨꯀꯠꯆꯕ ꯑꯩ ꯆꯠꯂꯦ ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯑꯁꯤꯕꯣ ꯃꯤꯅ ꯂꯧꯗꯦ ꯍꯥꯏꯔꯃꯛꯇꯗ 이스 이bungo ꯉꯥꯟ ꯑꯉꯥꯡꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦꯗꯣ 이스 ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯩꯃꯥ ꯉꯥꯟꯕꯅꯤꯅꯦꯍꯦ ꯍꯜꯂꯣ itema tamoda su khara haibiyo ai sida loyo yam nuaitre khar thuna lobu lakpiyo na haibiyo ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯇꯥꯗ ꯈꯣꯏ ꯏꯅꯝꯃ ꯈꯣꯏꯒ ꯈꯠꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯣ yawde da itema tamo itema da laibanina warambanina ai yumda leirasirana khalakba
ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯁꯤꯗ ꯂꯩꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯕꯒꯤꯗꯃꯛꯇ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯇꯩꯃ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯇ꯭ꯔꯁꯨ ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯔꯒꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯉꯤꯅꯤꯅꯦ ꯏꯇꯩꯃꯅ ꯂꯥꯛꯄꯗ ꯐꯅꯦꯛ ꯑꯝꯇ ꯄꯥꯏꯕꯤꯔꯣ ꯐꯅꯦꯛꯅ ꯀꯩꯒꯤ ꯐꯅꯦꯛꯇꯨꯒꯤ ꯃꯔꯝꯗꯩꯅꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯑꯩ ꯀꯣꯟꯅ ꯋꯥꯔꯤꯗꯣ ꯂꯤꯔꯒꯦ ꯐꯔꯦ ꯐꯔꯦ ꯐꯅꯦꯛꯇꯤ ꯀꯩ ꯃꯆꯨ ꯄꯣꯔꯛꯎꯒꯦ ꯂꯐꯨ ꯃꯈꯣꯡꯗ ꯐꯝꯃꯤꯟꯅꯁꯦꯕ ꯃꯆꯨꯗꯣ ꯄꯣꯔꯛꯑꯣ ꯏꯇꯩꯃ ꯑꯩ ꯊꯝꯃꯒꯦ ꯑꯦ ꯀꯔꯤꯅꯣ ꯑꯁꯤꯅ ꯃꯅꯥꯀꯣꯡ ꯍꯤꯟꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤꯁꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯏꯁꯩ ꯈꯜꯂꯤꯔꯣ ꯕꯦꯇ꯭ꯔꯤ ꯑꯩ ꯐꯖꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯔꯣꯏꯅ ꯈꯜꯂꯤ ꯑꯩ ꯍꯌꯦꯡ ꯄꯨꯡ 10ꯗ ꯃꯐꯝꯁꯦ ꯊꯥꯗꯣꯛꯅꯕ ꯇꯥꯃꯣꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯖꯕꯤ ꯊꯦꯡꯅꯔꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯠꯈꯤꯕꯁꯤꯡꯗꯨꯒꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯪꯅ ꯃꯦꯂꯣꯗ꯭ꯔꯃꯥꯒ ꯑꯃꯨꯛ ꯇꯧꯁꯜꯂꯛꯏꯗꯨꯅ ꯑꯩꯈꯣꯏ ꯁꯔꯨꯛꯀꯤ ꯇꯥꯏꯞꯇ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯄꯨꯔꯅꯤꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯒꯗꯕꯅꯤ ꯅꯪ ꯐꯖꯕꯤꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯦꯝꯃꯒꯅꯦ ꯂꯩꯍꯧꯔꯕꯅꯤ ꯃꯥꯁꯦ ꯌꯥꯅꯤꯡ ꯌꯥꯅꯤꯡ ꯇꯧ ꯂꯩꯍꯧꯔꯕꯅꯤꯀꯣ ꯍꯌꯦꯡꯗꯒꯤꯗꯤ ꯔꯤꯖꯜ ꯑꯥꯎꯠ ꯁꯣꯏꯗꯅ ꯊꯣꯛꯑꯗꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯍꯦꯛꯇ ꯅꯨꯡꯁꯤꯔꯛꯀꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯀꯗꯕꯅꯤ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯕꯦꯇ꯭ꯔꯤ ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯨꯈꯤꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯅꯣꯏꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯑꯩ ꯍꯌꯦꯡ ꯆꯠꯄꯒꯤ ꯄꯣꯠ ꯆꯩ ꯈꯤꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦ ꯐꯖꯕꯤ ꯅꯣꯏ ꯄꯥꯕꯨꯡ ꯂꯩꯕ꯭ꯔꯥ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯑꯁ ꯑꯗꯨꯗꯤ ꯑꯣꯀꯦ ꯇꯥꯔꯦꯍꯦ ꯇꯥꯃꯣ ꯀꯥꯈꯠꯄꯤꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯈꯣꯡꯇ ꯌꯥꯎꯖꯁꯅꯨ ꯇꯥꯃꯣ ꯂꯧꯊꯣꯛꯎꯔꯅꯨ ꯌꯥꯔꯦ ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯌꯨ ꯌꯥꯅꯤ ꯌꯥꯅꯤ ꯅꯣꯡꯁꯤꯅ ꯑꯦꯗꯤꯁꯤꯒ ꯑꯗꯨꯝ ꯀꯥꯈꯠꯂꯦꯍꯦ ꯐꯖꯕꯤ ꯑꯩꯈꯣꯏ ꯃꯔꯨ ꯉꯥꯟꯕꯗꯨ ꯈꯪꯉꯤꯗꯅ ꯈꯪꯉꯤꯅꯦ ꯃꯃꯥ ꯌꯥꯝ ꯊꯥꯕ ꯏꯀꯥꯏ ꯈꯪꯗꯕ ꯐꯅꯦꯛꯐꯥꯎ ꯍꯨꯔꯥꯜꯂ ꯆꯠꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯇꯥꯕꯤꯇ꯭ꯔꯤ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯁꯥꯔꯩ ꯍꯧꯔꯛꯑꯕꯣ ꯅꯠꯇꯦꯍꯦ ꯀꯩꯒꯤꯅꯣ ꯈꯞꯆꯤꯡ ꯈꯞꯆꯤꯡ ꯆꯤꯡꯉꯤꯗꯨꯅ ꯅꯃꯤꯠ ꯅꯥꯔꯕꯣ ꯏꯕꯦꯝꯃ ꯑꯩꯅ ꯉꯥꯟꯕꯒꯤ ꯃꯇꯩꯃꯅꯤ ꯅꯣꯏ ꯇꯥꯃꯣꯁꯤꯅꯅꯦ ꯉꯥꯟꯕꯒꯤ ꯃꯌꯥꯝꯕꯅꯤ ꯉꯥꯟꯕꯗꯣ ꯈꯨꯟꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯂꯥꯛꯏꯕꯅꯤ ꯏꯕꯦꯝꯃꯗ ꯁꯤꯡꯅꯕ ꯑꯣꯏꯔ ꯃꯥꯅꯤ ꯐꯅꯦꯛ ꯑꯃꯁꯨ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯄꯣꯔꯛꯏꯕꯅꯤ ꯃꯁꯤ ꯄꯤꯕ ꯑꯣꯏꯅ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯠꯇꯁꯨ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏꯕꯅꯤ ꯀꯩ ꯃꯇꯥꯡꯒꯤ ꯏꯕꯦꯝꯃꯅ ꯑꯩꯈꯣꯏ ꯉꯥꯟꯕꯗ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯉꯥꯟꯕꯁꯦ ꯅꯤꯄꯥꯟ ꯃꯥꯄꯟ ꯇꯔꯥ ꯁꯨꯔꯦ
ꯇꯥꯃꯣꯅ ꯊꯤꯕꯤꯔꯤꯕ ꯄꯩꯁꯥꯗꯣ ꯀꯔꯤ? 10 ꯅꯠꯇꯦ 9ꯅꯦ इबेमा ऐसे मेट्रिक ता हंजिल हंजिल फेल ओरगसु अंकददी नंबर वांगना फंग्रजानी अइना थीबदा सुंगसोय सोयरोको ꯐꯔꯦꯅꯦ ꯇꯥꯃꯣ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯌꯦꯡꯅꯕ ꯇꯥꯔꯦ ꯆꯨꯝꯃꯝꯃꯒꯅ ꯂꯨꯄꯥ 100ꯁꯦ ꯇꯥꯃꯣꯅ ꯂꯧꯕꯤꯔꯣ ꯂꯥꯜꯂꯝꯂꯒꯅ ꯇꯥꯃꯣꯗꯒꯤ ꯂꯨꯄꯥ 100 ꯑꯃ ꯄꯤꯕꯤꯕ ꯇꯥꯔꯦ ꯌꯥꯕꯤꯕ꯭ꯔꯥ व्हाई नॉट केदोबा यारोय से थियु ꯁꯦ ꯃꯁꯛꯁꯨ ꯁꯨꯈꯪ ꯈꯪꯅꯗꯕ ꯑꯩꯉꯣꯟꯗꯕꯨ ꯇꯥꯃꯣꯅ ꯄꯩꯁꯥ ꯁꯤꯟꯅꯕꯤꯔꯤꯁꯤꯕꯨ ꯀꯤꯕꯤꯗꯕ꯭ꯔꯥ केदोबा कीरुनेगे नंगी लुपा चामा अइना पाइरिसिदी ꯇꯥꯃꯣ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯇꯥꯃꯣꯅ ꯁꯨꯝ ꯂꯩꯔꯝꯃꯦ अइना हाइद्रो अंकदा वांगना पास तौदुना लाबनी ngasisu तौरिसिनी इबेमा हुजिक्ति लुपा चामा से अइना लौबा तारेदो ꯇꯥꯃꯣ ꯏꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯑꯍꯟꯗ ꯁꯤꯡꯅꯒꯅꯨ ꯍꯥꯏꯕꯗꯨꯅꯤ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯇꯥꯃꯣ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ होय होय चलो चलो अंकदा लिंग्रबा एंगोंदबु मा पेटवा माना सिंगनबा सारी मा हुजिक लुपा चाम मांगेदो हाय हे काचखरे ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯨꯄꯤꯗꯨꯅ ꯄꯩꯁꯥ ꯄꯨꯔ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯂꯥꯎꯔꯒ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯕ ꯀꯥꯏꯗꯩ ꯂꯥꯎꯕꯅꯣꯗ ꯏꯇꯩꯃ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯌꯦꯡꯉꯤꯉꯩꯗꯕꯨ ꯏꯇꯩꯃ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯈꯔ ꯆꯦꯛꯁꯜꯂꯨꯀꯣ ꯃꯃꯤ ꯌꯥꯝ ꯉꯥꯎꯔꯕꯅꯦ हे अंगा ना हौनबिदो अमुक तौराबा ꯅꯠꯇꯦ ꯅꯨꯄꯤꯗꯨꯅ ꯇꯣꯡꯉꯛꯄ ꯒꯥꯔꯤꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯐꯥꯎꯗꯤ ꯈꯪꯍꯧꯕ ꯌꯥꯏꯗꯅ ꯀꯥꯏꯗꯩ ꯒꯥꯔꯤ ꯅꯝꯕꯔꯅꯣꯅꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯩ ꯃꯃꯥꯏꯗꯕꯨ हे अंगा नंग तमो, तमो। नंग ꯂꯩꯁꯥꯕꯤꯗꯨꯗ ꯈꯨꯗꯣꯟ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯇꯥꯃꯣ ꯄꯩꯁꯥ ꯁꯤꯗ ꯂꯩꯖꯔꯦ हे एंगोंदे पैसा लौगिबदो सीनीने ꯁꯥꯎꯕ ꯌꯥꯗꯦ ꯉꯁꯥꯏ ꯑꯉꯥꯡ ꯑꯃ ꯒꯥꯔꯤꯅ ꯊꯦꯡꯕꯗꯒꯤ ꯁꯣꯛꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯅꯦ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯟꯅ ꯄꯩꯁꯥ ꯗꯦꯄꯣꯖꯤꯠ ꯇꯧꯗ꯭ꯔꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯗ ꯃꯊꯥ ꯁꯥꯔꯤꯉꯩꯗꯨꯗ ꯇꯥꯃꯣꯒ ꯊꯦꯡꯅꯗꯅ ꯇꯥꯃꯣꯗꯒꯤ ꯂꯧꯖꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯍꯧꯔꯦ ꯇꯥꯃꯣꯒꯤ ꯄꯥꯁꯕꯨꯛꯇ ꯇꯥꯃꯣꯒꯤ ꯑꯦꯗ꯭ꯔꯦꯁ ꯌꯦꯡꯖꯔꯒ ꯂꯥꯛꯆꯕꯅꯦ ꯇꯥꯃꯣ ꯁꯥꯎꯕꯤꯅꯨꯀꯣ साउदेदा मी कन बाइबसे डॉक्टर खक्तगी नते इबेमगुंबा पुक्सेल चौबी कयानसु कलिसिनी इबेमदा केदोबई साउदिनो इबेमना युमसिदा चंगक्तना सखंग माइखंग नरिसे सिमुक नुंगाइबा लेत्रे इबेमदी करी मिंग कौवे इनम्मा ꯑꯩꯒꯤ ꯃꯤꯡ ꯑꯕꯦꯁꯅꯥ ꯀꯧꯋꯦ ꯃꯌꯥꯝꯅ ꯑꯕꯦꯕꯦ ꯍꯥꯏꯔ ꯈꯪꯅꯩꯌꯦ ꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩ ꯀꯛꯆꯤꯡꯗꯩꯅꯦ ꯍꯧꯖꯤꯛꯅ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕꯒꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯒꯔꯜ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤ इबेमदी कना कनागा लेमिनरिबा ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯕꯥꯆꯧꯅ ꯑꯩꯒꯤꯗꯃꯛ ꯌꯦꯡꯕꯤꯔꯤ ꯀꯩꯗꯧꯕꯩ ꯄꯥꯈꯠꯇꯣꯏꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ बेमा सक खंगनरबनिना मरक मरक तो कोइथोरउको ꯍꯣꯏ ꯇꯥꯃꯣ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ चलो चलो ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯁꯤꯕꯨ ꯑꯩꯈꯣꯏ ꯑꯕꯦꯁꯅ ꯑꯕꯦꯅ ꯂꯩꯕ ꯌꯨꯝꯗꯨꯕꯨ ꯅꯠꯇꯕ꯭ꯔꯥ ꯁꯤꯕꯨ ꯃꯥꯅꯤ ꯃꯥꯅꯤ ꯀꯩ ꯍꯥꯏꯒꯦ ꯑꯩꯗꯤ ꯀꯨꯏꯅ ꯂꯥꯛꯃꯟꯗꯗꯅ ꯏꯍꯣꯡ ꯍꯣꯡꯉꯝꯃꯦ ꯐꯤꯕꯝꯁꯤ ꯏꯕꯨꯡꯉꯣꯅ ꯀꯅꯥ ꯑꯩꯕ꯭ꯔꯣ ꯑꯩ ꯑꯕꯦꯕꯨ ꯃꯤ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ ꯕꯥꯆꯧ ꯕꯥꯆꯧ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯦ ꯅꯪꯗꯤ ꯅꯍꯥꯟꯉꯩ ꯂꯥꯛꯇꯦꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯃꯤꯔꯝꯗ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯃꯇꯝ ꯁꯥꯡꯅ ꯂꯩꯖꯔꯨꯔꯦ ꯑꯗꯨꯅꯅꯤ ꯍꯣꯏꯅꯦ ꯅꯁꯛꯇꯨ ꯌꯦꯡꯕꯗ ꯃꯤꯔꯝꯒꯤ ꯃꯤ ꯃꯥꯜꯂꯤꯅꯦ ꯍꯣꯏ ꯍꯣꯏ ꯑꯕꯦ ꯑꯕꯦ ꯅꯈꯣꯏꯒꯤ ꯅꯕꯨꯡꯁꯤꯡ ꯂꯥꯛꯏꯅꯦ ꯊꯣꯛꯂꯛꯑꯣ ꯂꯥꯎꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯣꯀꯣ
ꯑꯩ ꯑꯁꯤꯗ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯐꯅꯤ ꯐꯅꯤ ꯀꯅꯥ ꯑꯩ ꯉꯥꯟꯕ ꯃꯥꯂꯦꯝ ꯉꯥꯟꯕ CBI ꯑꯣꯐꯤꯁꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯦꯛꯇꯤꯡꯗꯤ ꯌꯥꯝ ꯅꯥꯟ ꯇꯧꯏꯅꯤ ꯀꯦꯠ ꯋꯤꯟꯁꯂꯦꯠ ꯗꯣꯛ ꯋꯤꯟꯁꯂꯦꯠ ꯑꯣꯏꯅꯒ ꯍꯦꯟꯕ ꯖꯥꯠ ꯅꯪ ꯍꯧꯖꯤꯛ ꯄꯨꯡ 11 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥ ꯀꯩꯒꯤꯅꯣ ꯁꯥꯔ ꯅꯪꯅ ꯑꯍꯜ ꯑꯃꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯁꯦꯜ ꯂꯧꯊꯣꯛꯈꯤꯕ ꯕꯦꯡꯛꯇꯒꯤ ꯃꯄꯨ ꯈꯪꯗꯅ ꯂꯨꯄꯥ ꯂꯥꯛ 5 ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯐꯤꯁ ꯆꯠꯇꯕ ꯌꯥꯗꯦ ꯀꯔꯤ ꯋꯤꯠꯅꯦꯁ ꯂꯩꯗꯅ ꯑꯩꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕ ꯑꯣ ꯋꯤꯠꯅꯦꯁ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯣ ꯅꯪꯅ ꯉꯔꯥꯡ ꯑꯍꯜ ꯑꯃꯗꯒꯤ ꯅꯝꯊꯥꯛ ꯇꯧꯔꯒ ꯁꯦꯜ ꯂꯧꯈꯤꯕꯒꯤ CCTVꯒꯤ ꯔꯦꯀꯣꯔꯗ ꯂꯩ ꯁꯥꯔ ꯂꯨꯄꯥ ꯂꯥꯛ 5ꯗꯨꯗꯤ ꯑꯩꯅ ꯂꯧꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯅꯪ ꯑꯍꯟꯗꯨꯗꯩ ꯁꯦꯟꯗꯤ ꯂꯧꯔꯤꯗꯅ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯣꯛꯈ꯭ꯔꯕꯅꯦ ꯅꯪꯅ ꯍꯟꯗꯣꯛꯈ꯭ꯔꯦꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯂꯧꯔꯝ ꯇꯥꯔꯗꯤ ꯅꯪ ꯖꯦꯜ ꯂꯩꯇꯥꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯁꯤ ꯁꯥꯔ ꯑꯩꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯁꯦ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯂꯥꯟꯗꯕ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯟꯗꯣꯛꯈ꯭ꯔꯤꯕ ꯃꯤꯗꯣ ꯑꯗꯨ ꯎꯅꯔꯒ ꯍꯪꯁꯦꯁꯨ ꯍꯪꯁꯦ ꯂꯨꯄꯥ ꯂꯥꯛ 5ꯗꯨꯗꯤ ꯐꯔꯦ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ ꯃꯐꯝꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯁꯤ ꯁꯥꯔ ꯃꯤꯅꯤꯠ ꯑꯃꯈꯛꯇ ꯁꯥꯔ ꯆꯠꯁꯦ ꯑꯗꯣ ꯁꯥꯔ ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯔꯤꯁꯦ ꯃꯤꯅ ꯎꯔꯒ ꯁꯥꯔꯁꯦ ꯀꯅꯥꯅꯦ ꯍꯥꯏꯌꯨꯒꯦ ꯑꯃ ꯍꯦꯛꯇ ꯈꯨꯝꯖ ꯑꯗꯨꯗꯤ ꯀꯀꯥꯅꯦ ꯍꯥꯏꯔꯒꯦ ꯀꯤꯟꯖꯥꯅꯤ ꯀꯀꯥ ꯀꯥꯏꯅ ꯃꯤꯅ ꯉꯥ ꯕꯣꯏ ꯐ꯭ꯔꯦꯟ ꯍꯥꯏꯁꯦ ꯍꯥ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯁ ꯇꯜꯂꯦ ꯑꯗꯨꯗꯤ ꯉꯝꯃꯣꯏ ꯑꯣ ꯑꯗꯨꯏꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯆꯠꯁꯤ ꯂꯣ ꯁꯥꯔ ꯑꯩ ꯍꯥꯏꯔꯒꯦ ꯕꯣꯏ ꯐ꯭ꯔꯦꯟꯅꯦ ꯍꯥꯏꯔꯒꯦ ꯁꯥꯔ ꯕꯦꯝꯃ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯈꯣꯏꯒꯤ ꯅꯕꯨꯡꯅꯤ ꯍꯥꯏꯗꯥꯏ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯏꯅꯦ ꯃꯥ ꯑꯩꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯅꯦ ꯍꯩꯃꯥ ꯑꯣ ꯅꯣꯏ ꯕꯥꯆꯧꯒꯤ ꯃꯆꯥꯁꯤ ꯏꯪꯂꯤꯁꯇꯗꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯍꯥꯏꯕꯣꯏꯔꯦ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯏ ꯁꯥꯔ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯄꯨꯔꯛꯏꯁꯤꯕꯣ ꯁꯤꯗꯗꯤ ꯀꯅꯥꯝꯇꯅ ꯗꯤꯁꯇꯔꯕ ꯇꯧꯔꯔꯣꯏꯗꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤ ꯁꯪꯁꯊꯥꯟ ꯈꯔ ꯂꯩꯗꯅ ꯃꯣꯏꯅ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯅꯨꯄꯤ ꯐꯥꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯆꯔꯥꯡꯅꯕ ꯊꯣꯛꯇꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯛꯇꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯇꯣꯉꯥꯟꯅ ꯎꯅꯧ ꯍꯥꯏꯗꯅ ꯑꯣꯔꯗꯔ ꯊꯣꯛꯂꯛꯄ ꯐꯔꯦ ꯅꯪꯅ ꯁꯤꯗ ꯎꯅꯅꯤꯡꯗ꯭ꯔꯒꯅ ꯑꯣꯐꯤꯁ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯒꯅ ꯑꯣꯐꯤꯁ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯠꯁꯤꯂꯣ ꯁꯥꯔ ꯁꯤꯗ ꯁꯨꯝ ꯎꯅꯁꯦ ꯑꯩꯅ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯩ ꯇꯧꯔꯤ 12 ꯑꯦꯛꯖꯥꯝ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗ ꯀꯝꯄ꯭ꯌꯨꯇꯔ ꯇꯝꯕꯅꯦ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯄꯥꯔꯇꯤꯗ ꯌꯥꯎꯕꯅꯣ ꯃꯌꯦꯛ 3ꯗꯔ 4ꯗꯔ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯂꯥꯜꯍꯧꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯨꯝꯕꯒ ꯁꯝꯅꯕ꯭ꯔꯥꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯗꯥꯏꯗꯩ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯣ ꯁꯥꯔ ꯅꯪꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯍꯦꯛ ꯎꯕꯗ ꯊꯃꯣꯏꯗ ꯇꯤꯡ ꯇꯤꯡ ꯂꯥꯎꯕꯤ ꯑꯗꯨꯒ ꯃꯧ ꯅꯍꯥ ꯑꯉꯥꯡ ꯄꯣꯔꯒ ꯆꯠꯄꯤ ꯀꯌꯥ ꯑꯃꯁꯨ ꯕꯣꯝ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯎꯔꯤ ꯗꯤꯃꯥꯟ ꯂꯦꯇꯔ ꯄꯤꯕ ꯌꯥꯎꯔꯤ ꯁꯥꯔ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯖꯗꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕꯤꯅꯦ ꯑꯣꯀꯦ ꯅꯪ ꯌꯨꯝ ꯀꯥꯏꯗꯩꯅꯣ ꯑꯩ ꯀꯛꯆꯤꯡꯗꯩꯅꯦ ꯁꯥꯔ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯖꯕ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯃꯥꯗꯣ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯔꯛꯇꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ
इचिन इनाउ सामता लेत्रबा इथंतने सर हौजिक्ति बाबा चौना येंबिरी सर आइबु थादोकबिरु सरना चिंगनरिबे मीदो आइदि नति फरे मसी मथक थोंगबसिंगी ऑर्डरनी अने हेक्ता थादोकपा ngamde यामद्रबदा था अमदी वांग बोंग जथब ओइना नंग नसा नुमि खुदिंगी साइन लौगदाय थैंक यू सर Michael. Smile. Kitang nune. सर कईगिनो आइगी फोटो लौरीजे Nangna kai guma chien garso. Newspaper. ISTV da. Wantel lauk thokadorim. Lebak sara salan gadorim. Nangi phone number hai. Singanune. Nang ga paw phone na kamai thabak chathadori. 98562 98562 31 31 00 00. यारे आई नंबर नि सेव तौसल होय सर कयुम फतर नुंग दा थोपदा इंगोंदा पाव फिरो आइगी पुंसीसे हौजिक्ति सरगी खुत्ते लेरमने सरना फनबा खरा सिम्बियुको कयम पाखगनो आइना फनम लोइसिंगने सर अदुदी आइ अमुक चचरोखिगे चलो चलो सुमना चलो को नुपाना हादा मियं कारण तागनो नंगी केस लोइद्रिबने तमो तमो सोमबिरो ए ngako nang lakpo yam phare ado nang ngak ta sangamo ai chat lakke kai jatuino kuiroi ngak ta neba yam thuna lakke सरनिने सर सर हाउ पुलिस नत्रो नते पुलिस नते सीबीआई ऑफिसर ने सर मफम सिददी कैदरमीबा अया सुम पार्ट टाइम होइना दुकान फम्बा यावने ए दुकान फम्बा यावबा सर नबो आई फैमिली ई मरमदा नंगदी केसु खंगमो सर की फैमिली आई माय पा कना सुलेत यामगा इतै मगा खक्तनी यामदी मरोन थोकते इतै मना बुलाइने पैसा थोकतना युम पूरी छ आई खक्तने अइना थबक तौरी छ था निउम गतंग आइ थबक की पैसा पीरो ये सेंदोई हुनबा आई मधु सिंह हेक लोइदि फाउदि दुकान फम यावखिनि सर आइजु अंगम मतेंग पांगजगे सर काय चलुइनो मेमोरी कार्ड अमता लाइगेना लाकपने सर यानी सिले से 8GB नि सि नुंगाइबनि सिजनाव यानी चेन यानी चेन लोरेगे सर होगी फैमिली की मेंटेनेंस असु वारिंग सिदा यार आइनो चुमना खुदोल गिफ्ट ओइना पीबने यारे हापसलो सर ना होटनरी सिमदी याम थागले सर अदुबु सीबीआई ऑफिसर मना दुकान फंबा यावे हाबसे ताद्री सर सर आई मुक चौगीगे
ꯁꯥꯔ ꯍꯥꯎ ꯍꯌꯦꯡ ꯄꯨꯡ 12ꯗ ꯁꯥꯏꯟ ꯇꯧꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯁꯥꯔ ꯍꯣꯏ ꯑꯦ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯗ꯭ꯔꯛ ꯐꯥꯕꯒꯤ ꯀꯦꯁꯁꯤ ꯌꯥꯝꯃꯟꯒꯤꯗꯅ ꯊꯕꯛ ꯆꯤꯟꯅ ꯂꯣꯏꯔꯦ ꯐꯖꯈ꯭ꯔꯦ ꯃꯐꯝꯁꯦ ꯈꯥꯡꯄꯣꯛ ꯁꯪꯒꯤ ꯃꯈꯥꯗ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯃꯩꯇꯩ ꯅꯨꯄꯤꯗꯨꯅ ꯃꯌꯦꯛ ꯅꯥꯏꯕ ꯐꯖꯈ꯭ꯔꯕ ꯑꯃ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂ ꯁꯦꯠꯂꯒ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯆꯤꯜꯂꯒ ꯄꯣꯁ ꯇꯧꯔꯒ ꯐꯣꯇꯣ ꯁꯦꯁꯟ ꯑꯃ ꯂꯧꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅꯤ ꯄꯛꯆꯅꯤ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯆꯞ ꯆꯥꯏ ꯅꯪꯒꯤꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯉꯣꯅꯦ ꯁ꯭ꯃꯥꯏꯜ ꯍꯥꯏꯐꯦꯠꯇꯪ ꯌꯥꯏ ꯌꯥꯝ ꯄꯛꯆꯩꯌꯦ ꯁꯤꯃꯛꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯁꯥꯔ ꯃꯁꯤꯕꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯣ ꯀꯩ ꯂꯩꯅꯗꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯅꯪ 12 ꯂꯣꯏꯔ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯤꯒꯦꯅ ꯈꯜꯂꯦ ꯁꯥꯔ ꯅꯪꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯗ ꯍꯥꯏ ꯂꯩ ꯌꯨꯝ ꯅꯨꯡ ꯄꯥꯟꯕꯩ ꯋꯥꯗꯤ ꯅꯣꯡꯇ ꯍꯥꯏꯗꯦ ꯁꯥꯔ ꯌꯨꯝ ꯅꯨꯡ ꯄꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇ꯭ꯔꯤꯌꯦ ꯁꯥꯔ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯣ ꯅꯠꯇꯦ ꯁꯥꯔ ꯄꯥꯟꯅꯤ ꯑꯦ ꯀꯅꯥ ꯄꯥꯟꯗꯣꯏꯕ ꯍꯥꯏꯗꯤ ꯁꯛ ꯐꯖꯕ ꯃꯤꯁꯇꯔ ꯕꯤꯟ ꯍꯣꯏꯒꯨꯝꯕ ꯆꯥꯔꯂꯤ ꯆꯄ꯭ꯂꯤꯟ ꯍꯣꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯖꯕ ꯑꯩꯈꯣꯏꯒꯨꯝꯕꯗ ꯁꯥꯔ ꯑꯩ ꯁꯥꯏꯟ ꯇꯧꯔ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ ꯌꯥꯏ ꯁꯦ ꯁꯥꯏꯟ ꯇꯧꯔꯣ ꯀꯗꯥꯏꯗ ꯑꯁꯤꯗ ꯑꯩ ꯔꯦꯁꯇꯥꯔ ꯄꯣꯔꯛꯄ ꯀꯥꯎꯔꯦ ꯑꯁꯤꯗ ꯑꯗꯨꯝ ꯇꯧꯔꯣ ꯑꯩ ꯁ꯭ꯀꯦꯟ ꯇꯧꯔ ꯍꯣꯔꯦꯟ ꯑꯣꯐꯤꯁꯇ ꯍꯥꯞꯆꯜꯂꯒꯦ ꯁꯥꯔ ꯑꯩ ꯉꯝꯃꯣꯏ ꯅꯪ ꯉꯝꯃꯔꯣꯏ ꯉꯝꯃꯣꯏ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯐꯤꯁ ꯆꯠꯁꯤꯀꯣ ꯁꯥꯔ ꯑꯣꯐꯤꯁꯀꯤ ꯋꯥꯗꯨꯃ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯔꯛꯑꯅꯨ ꯑꯗꯨ ꯑꯣꯏꯗꯤ ꯇꯧꯔꯣꯗꯅ ꯁꯦ ꯇꯧꯔꯣꯗꯅ ꯑꯗꯨ ꯌꯥꯗꯦ ꯈꯤꯇꯪꯒ ꯍꯦꯄꯤ ꯃꯨꯠꯇ ꯁ꯭ꯃꯥꯏꯜꯗ ꯈꯔ ꯍꯦꯟꯅ khitanga smile okay Sir, ay chatlage. Then, hẹn con đi con. Same place, same channel, same time. Sir. Tamo, asi nupi maca sibu, tamo dagi pesa logi ba nupi maca du natro. Mani ne. Masak matau na phajari ba. Aikhoi ngan basu asigumba ma pusaladi phado ba. Hoi ne. Tamo, inama, kai chatloi ba? Imanabagida lakpane. Nangsu thabako madi aikhoi da nong phadok su koithorok pa yabani. Yai inama. Adudi hayangse Sunday oiringai sida pung 12 adwaida amukta koithoruudana. Tamo, pung 12 adwaidadi ai thaba ama lei. Hangsit oina lakjarage. Hojisina dukal ama phamu basidane. Paisa puthoga jenda leibagumani ne taurise. Ado hayangse lahningkreda. Tamo, minute amta. Hoi hoi. Hello? Aikhoi sir natro. Kai problem lai re? Kaisu laiteda. Hayengse Sunday su oibanina. Hangsit oina sign do pulap tawba yagadrna sum hangjarakpane sir. Date lo. Kadai deino da. Adugumade amta chachadri. Aikhoi family gumba yum ama lei. Aduda amta lakta yadena harakpa. Ado sarna yaragadi hayeng do off amta pibiyo. Oh, yare yare. Yam nungaijare sir. Thamjarage.
ꯇꯥꯃꯣ ꯏꯅꯝꯃ ꯍꯌꯦꯡꯗꯣ ꯑꯩ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯧꯈꯤꯒꯦ ꯐꯔꯦ, ꯐꯔꯦ. ꯏꯅꯝꯃ ꯆꯧꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯃꯣ ꯏꯅꯝꯃ ꯃꯤꯅꯤꯠ ꯑꯝꯇ ꯊꯣꯛꯎꯒꯦ ꯉꯥꯛꯇꯪ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯁꯥꯔ ꯀꯩꯗꯩꯅꯣ ꯅꯪ ꯁꯤꯗ ꯅꯪꯗꯤ ꯁꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯩꯅ ꯐꯣꯟꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯨꯝꯕꯒꯤ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯁꯥꯔ ꯂꯥꯛꯑꯣ ꯎꯈ꯭ꯔꯅꯤ ꯃꯤ ꯀꯩꯅꯣ ꯁꯥꯔ ꯀꯩꯒꯤꯅꯣ ꯃꯐꯝꯁꯤꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧ ꯂꯥꯛꯏꯁꯤꯕꯣ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ ꯇꯥꯃꯣꯒ ꯏꯅꯝꯃꯒꯅ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯥꯏꯟ ꯇꯧꯋꯦꯁꯦ ꯈꯪꯈ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯤꯟꯖꯥꯅꯤ ꯀꯀꯥꯒ ꯃꯤꯅ ꯉꯥ ꯕꯣꯏꯐ꯭ꯔꯦꯟ ꯍꯥꯏꯖ ꯀꯩꯅꯣ ꯑꯁ ꯀꯩꯅꯣ ꯉꯥꯏ ꯀꯩꯅꯣ 이놈아, 따모, 마, 아기 보이프렌네. 아기 보이프렌 레르모이도 마한브라네. 마한바 나때다. 마기 밍 말령한바 까웨. CBI 오피서네. 에, 공아. 이놈아, 마세 강나워 하이행 미파미분가 도어간다 얌 가나니에. 얌 짜보 오피서네. 마기 패밀리기 와리가 따라디 얌 농아이로 되잖아. 야래다 돈. 가이노 낭보 ngawrabo. 패밀리기 와리 까마이 칸가도이노. 나트라 이놈아. 시데이디 도이노 나라도이니. 아이기 패밀리군바니. 마기 마마 마파 암타 레이트레. 마얌바 아마khak le. 마로즈 톡트레. 아, 마얌바 마론 톡티에바. amuke hena nungai tabamna matai mado mami tangi kaidorage nama kaisu tawdeda magi thabak changbada puruba seldugi sendoi hunba ngamnaba hotnabada part time gi dukan phambazu yausille tamo inama tuwa aina khaliba aigi boyfriend sibu yadrabo aduna aisu yam thuna luhongadoine kaino taidu ai bema nangi luhongbada invitation pirakpa kauni ko ibema soibe yadiko kaidobai soidoino inama phare tamo inama khoi muk chatlage oh cho sorry sir ai ngasi overacting khara tawgare 야야 능 프로그램 니 솔브 tawgrena 정 보다하러 aigi boyfriend ꯃꯣꯏ ꯇꯥꯃꯣ ꯑꯩꯗꯤ ꯃꯤꯠ ꯎꯗꯕꯅꯤꯅ ꯈꯪꯗꯤꯌꯦ ꯀꯅꯥꯅꯣꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯕꯤꯌꯣ 대마 따모 대마 아이나 좀 빵아야 생김네봐 대마 따모 서노봐 아이나 좀 빵아야 생김네봐 아이나 비에도 좀 눅시 만나는 드라마 아마 싸마 떠오김네봐 대마 따모 서노봐지 ꯑꯩꯈꯣꯏꯗ ꯍꯥꯏꯖꯤꯟꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯑꯕꯦꯗ ꯍꯥꯏꯖꯤꯟꯕꯗꯤ ꯐꯠꯇꯦꯗꯅ 대마 아이주 아시행무도 하이도게 칼리브네
ꯑꯩ ꯇꯟꯖꯥ ꯑꯃꯁꯨꯡ ꯉꯥꯏꯕ ꯀꯣꯛꯁꯜꯂꯨꯅꯦ ꯑꯩꯒꯤ ꯁꯦꯔꯤꯌꯜ ꯃꯇꯝ ꯌꯧꯔꯕꯅꯤꯀꯣ ꯁꯦꯔꯦꯜꯗꯣ ꯀꯣꯟꯅ ꯂꯣꯏꯗꯣꯔꯝꯅꯦ ꯁꯦ ꯅꯪꯒꯤ ꯐꯨꯠꯕꯣꯜꯒꯗꯤ ꯂꯥꯏꯔꯤꯅꯦ ꯅꯪꯒꯤ ꯐꯣꯟ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯧꯁꯜꯂꯨ ꯀꯧꯁꯜꯂꯨꯅꯦꯍꯦ ꯀꯧꯁꯜꯂꯨ ꯍꯜꯂꯣ ꯁꯥꯔꯒ ꯎꯅꯐꯝꯗꯨꯗ ꯉꯥꯏꯔꯤꯁꯦ ꯀꯨꯏꯔꯦ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯁꯥꯏꯟꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤꯔꯥ ꯁꯥꯔ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯂꯛꯑꯒꯦ ꯑꯩ ꯌꯥꯝ ꯊꯨꯂꯛꯑꯒꯦ ꯅꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯂꯥꯛ ꯕꯦ ꯅꯪ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯑꯩ ꯅꯪ ꯐꯣꯟ ꯂꯥꯛꯄꯗꯣ ꯈꯪꯍꯧꯗꯗꯅ ꯐꯣꯟ ꯇꯧꯍꯧꯗꯕ ꯑꯗꯨꯗ ꯌꯥꯔꯦ ꯑꯕꯦ ꯑꯩ CBI ꯑꯣꯐꯤꯁꯥꯔ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯍꯥꯏꯖꯟꯕꯅꯤ ꯁꯥꯔ ꯐꯥꯒꯤꯃꯨꯛ ꯇꯧꯔꯛꯑꯅꯨ ꯀꯩꯗꯧꯔꯒꯦ ꯑꯁꯦꯡꯕꯅꯤ ꯑꯕꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕꯁꯤ ꯉꯥꯡꯈꯤꯕꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕꯁꯤ ꯉꯥꯡꯈꯤꯕꯅꯤ ꯕꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯗꯩꯅꯤ ꯍꯥꯏꯖꯤꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯏꯝꯐꯥꯜꯁꯤꯗ ꯑꯅꯧꯕ ꯂꯥꯛꯄꯅꯦ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯏ ꯅꯠꯇꯦ ꯑꯕꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯄ꯭ꯂꯤꯖ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯑꯕꯦ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯏꯟꯅꯔꯛꯑꯅꯨ ꯅꯣꯡꯃ ꯑꯕꯦꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯥꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯉꯥꯟꯕꯅ ꯀꯟꯕꯤꯈꯤ ꯉꯥꯟꯕꯒꯤ ꯁꯤ ꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯗꯣꯛꯇꯔ ꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯣꯡꯈꯤꯕꯅꯤꯅ ꯍꯌꯦꯡ ꯕ꯭ꯔꯦꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗ꯭ꯔꯥ ꯕ꯭ꯔꯦꯟ ꯍꯥꯏꯕꯁꯤꯗꯤ ꯑꯜꯋꯦꯁ ꯇꯥꯏꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯑꯣꯏꯕ ꯄꯥꯔꯠ ꯑꯃꯅꯤ ꯃꯥꯒꯤ ꯂꯥꯏꯅꯥꯁꯦ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯏꯚꯦꯟ ꯑꯦꯝꯅꯦꯁꯤꯌꯥ ꯍꯥꯏꯕ ꯂꯥꯏꯅꯥ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅ ꯀꯣꯛꯇ ꯊꯣꯝ ꯁꯣꯛꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯦꯔꯠ ꯈꯔꯗꯤ ꯀꯥꯎꯈꯤꯒꯅꯤ ꯗꯥꯛꯇꯔ ꯃꯁꯤꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯑꯔꯣꯏꯗ꯭ꯔꯣ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯆꯥꯟꯁꯇꯤ ꯌꯥꯝꯅ ꯋꯥꯡꯏ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯉꯥꯟꯕꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯀꯥꯎꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯈꯤꯇꯪ ꯊꯨꯅ ꯐꯒꯠꯅꯕ ꯎꯄꯥꯏ ꯀꯔꯤ ꯂꯩꯒꯦ ꯗꯥꯛꯇꯔ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯔꯦꯒꯨꯂꯔ ꯊꯤꯡꯀꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯕꯗꯤ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯔꯛꯄꯁꯨ ꯌꯥꯏ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯉꯛꯄ ꯑꯃꯅ ꯃꯥꯅ ꯑꯅꯥꯕꯁꯤ ꯐꯗꯨꯅ ꯅꯤꯡꯁꯤꯡꯂꯕ ꯊꯣꯛꯂꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯄ꯭ꯔꯖꯦꯟ ꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯂꯩꯔꯤꯕ ꯃꯇꯝꯁꯤꯒꯤ ꯄꯦꯔꯠ ꯑꯁꯦ ꯌꯥꯝꯅ ꯀꯥꯎꯒꯜꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯨꯕ ꯀꯟꯗꯤꯁꯟ ꯑꯃꯗ ꯈꯨꯟ ꯑꯁꯤꯗ ꯂꯩꯈꯤꯕꯅꯤ
마부 시크레 칸키바 미오이싱 아두나 칸크라바디 쿠동 티바 따가니 칸두나 마팜 마시다 롯리바니 이베마 ꯌꯥꯝ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏ ꯉꯥꯟꯕꯅ ꯃꯤꯁꯤꯡꯗꯨ ꯎꯕꯗ ꯂꯥꯏꯅꯥꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯛ ꯈꯪꯂꯣꯏꯗꯧꯔꯤꯕ ꯑꯁꯤꯅꯤ ꯑꯗꯨꯅ ꯊꯥ 3-4 ꯈꯛꯇꯪꯗꯤ ꯃꯐꯝꯁꯤꯗ ꯂꯩꯅꯅꯕ ꯏꯕꯦꯝꯃꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯇꯥꯃꯣ ꯑꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯁꯤꯟꯗꯣꯏꯅꯣ ꯍꯦꯔꯥ ꯑꯗꯨꯗꯤ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏ ꯃꯔꯨꯞꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯅ ꯃꯗꯨ ꯌꯥꯔꯦꯅ ꯀꯣꯛ ꯍꯥꯏꯈ꯭ꯔ ꯂꯣꯏꯔꯦ ꯍꯣꯏ ꯃꯌꯨꯝ ꯍꯟꯕꯗꯤ ꯂꯥꯏꯔꯗꯅꯅꯦ ꯌꯨꯝ ꯑꯃꯕꯨ ꯁꯥꯔ ꯂꯩꯒꯦ ꯍꯥꯏꯔꯛꯀꯅꯤ 이베마 사오브디 야데꼬 나나마 까이놈타 하이자게바 하이비요 이나마 노이 따베트리나 하이고마다나 이베마나 아이코이 nganbase 타 머리 망아당 누시나바 사시나비요 doktorna 하이바기 마tung 인나 이베마디 라이라다나 쿤나시다 토키바 타우도 와톡 뽐나막 ꯊꯥ 4-5 ꯃꯇꯨꯡꯗꯩꯗꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯗꯧꯅꯤ ꯐꯖꯕꯤ ꯅꯪꯁꯨ ꯑꯗꯨꯐꯥꯎꯗꯤ ꯌꯥꯕ ꯌꯥꯏꯗ ꯃꯤꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯀꯜꯂꯨ ꯃꯗꯨꯒꯤ ꯃꯍꯤꯁꯦ ꯆꯥꯎꯔꯖꯥꯠꯅꯤ ꯐꯔꯦ ꯏꯅꯝꯃꯈꯣꯏ ꯇꯥꯃꯣꯈꯣꯏꯒꯤ ꯃꯥ ꯌꯦꯡꯕ ꯑꯣꯏꯅ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯖꯅꯔꯒꯦ ꯑꯗꯣ ꯇꯥꯕꯦꯇ꯭ꯔꯤ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯑꯥꯗ ꯂꯩꯈꯤꯕ ꯍꯦꯔꯣꯗꯣ ꯃꯥꯅ ꯇꯥꯔꯛꯑꯗꯤꯅꯦ ꯇꯥꯕꯦꯇ꯭ꯔꯤꯅ ꯐꯅꯕ ꯁꯤꯟ ꯇꯥꯕ ꯐꯔꯦꯅꯦ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ 이베마 파넥세 타남마게 이나마 ꯑꯩꯕꯨ ꯏꯀꯥꯏꯕꯃꯨꯛ ꯄꯤꯕꯤꯔꯅꯨ ꯄꯨꯕꯤꯈ꯭ꯔꯣ ꯂꯧꯁꯜꯂꯨ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯇꯥꯃꯣ ꯀꯩꯒꯨꯝꯕ ꯐꯅꯦꯛꯁꯦ ꯊꯝꯃꯝ ꯇꯥꯔꯗꯤ ꯅꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯗꯔꯃꯥꯁꯦ ꯀꯨꯝꯃꯔꯣꯏ ꯏꯇꯩꯃ ꯐꯅꯦꯛꯇꯨ ꯄꯤꯕꯤꯔꯛꯑꯣ ꯑꯩꯅꯅꯦ ꯂꯩꯕ ꯁꯥꯔ ꯄꯤꯔꯒꯦ ꯇꯥꯃꯣ ꯑꯩ ꯑꯁꯤꯟꯕ ꯑꯃ ꯂꯩꯔꯦꯅ ꯐꯣꯟ ꯑꯝꯇ ꯇꯧꯊꯣꯛꯄꯤꯌꯣ ꯑꯩꯈꯣꯏ ꯃꯔꯨꯞꯇ ꯍꯌꯦꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯥꯛꯑꯅꯦꯅ ꯌꯥꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯇꯧꯊꯣꯛꯄꯤꯈꯣ